अहानबदा मरोइबा पाउ पिजरे पुंगिंग फाथाबा ngamlabata santi lakani yoga asana mioibagi pungning wakal animak fathaba amadi sengdokpa ngami haina Governor Dr. Nazma Heptullah na miyamda paujel pikre State asigi selthumda overdraft tarambadu zero balance oire thabak hapada athingba leiramba adu lauthoknaba cabinet na khanaragani haina Chief Minister N Birena phongdokre amadi premi khonggi thabak quality leina sunabagi damak suram liba thabak singadu hayengdagi JCB season aduna thugairagani haina khurai kendroge MLA Susindrona asawbaga loinana haikre kurumjari Times of Manipur News yengbri basingbu kumantem jetal na taram nokshari hojik miyam da pau shandong pijari Pungning fathaba ngamlabadata shanti lakani yoga asana miyobagi pungning wakal animak fathaba ngami amadi sengdokpa ngami yoga de palan numit khaktada yoga tawba khaktana mapung faba oiroi numit kudingi yoga tawbiyu pungning fathaduna lamdam asida shanti puraklasi haina Manipurgi Governor Dr. Nazma Heptullah na miyamda paujel pikre wafam asi mangarak suba International Day of Yoga ga mari lenana ngasi Raj Bhavan gi Darbar Hall da pangthokiba thoram amada phongdokhibani mahakna makha taraduna matam amada miyamna yoga gi kanabasing asi ningthijana khangamdrabasu ngasidi India gi Prime Minister Narendra Modi na yoga sibo malem gi thakta pukhanaba kana hona jabana ngasidi lamdam asigi miyamna pamnaba hengalakpa khaktanatana malem gi leiba kyadasu International Yoga Day asi paksana pangthoknari yoga na mioibagi haksangbu tinjang kaijang dana haksang phana thambada asoba thodang lowi kanaba kya asi miyamna khangjinba tangai phade haina mahakna makha takhe It was a yoga day. Every year we do it at Raj Bhavan. So today also we did it. All over the world people are doing yoga. The Prime Minister Narendra Modi ji has made it so popular all over the world. And it is good for physical health and also the mental peace. And I think people should make a habit of doing yoga. State asigi selthumda overdraft tarambadu zero balance oire haina Bharat Sarkar gi Principal Secretary Finance na ngasi message tharakle thabak hapada athingba leiramba adu lauthoknabagi matangda cabinet na khanaragani haina Chief Minister N Birena phongdokre wafam asi ngasi International Yoga Day gi palan thoromda saruk yabaga loinena paumi singa unaba amada phongdokhibani Manipur Sarkar gi Directorate of Ayush amadi State Ayush Society anina pullaga Kumalampakta leiba Indoor Stadium da pangthokiba mangarak suba International Day of Yoga lisingani taramapan da saruk yakiba Chief Minister na section hogdabana maram oiduna chaurakna lupa crore sahumga taramanga rom gi senfam overdraft takiba asigi matangda Prime Minister unaduna wari sanakibagi tungda open market borrowing dege senfam pinaba haijakiba adu tabiduna ngasi mahaki phone da Bharat Sarkar gi Principal Secretary Finance na message ama tharakhe message adu da overdraft takiba senfam adu hojikti leitre zero balance da leire haina irakhe Bharat Sarkar gi official oiba cherol di hojik phawbudi fangdrei Sarkar asina athubada RBI gi official unaragani masiga loinana Sarkar na thamkiba recruitment process chi athingba adu lauthoknabagi matangda cabinet na khanaragani haikhe 345 crores okay central taxes here aduga 400 crore okay open market borrowing gido ngasai ayuk yahorak pasida aigi WhatsApp sidaida okay Principal Secretary Finance dagi RBI dagi tharakpa okay zero balance do overdraft zero tare hebdo madugi do lakmanida ano hoji formal letter di RBI na koi da noi overdraft leitre have a formal letter madi lakini but in figure RBI na thadok pota Facebook thaga chakramni overdraft tabado overdraft to zero balance oire haina du made madu akhoi amtang cabinet review togige ID laidiba situation sida karmaina chatpi ai kaido bui have ko madugi kitang section tharan oina khoi cabinet amtang phamaga review torkanda tangai phadna recruitment horubasing do haidok sira haido isolation sira kamai toksige do amala lakani Health Minister L. Jentrakumar, CAF and PD Minister Karam Shyam, Agricultural Minister V. Hankhalian, MLA KSS Biren, Chief Secretary DGP Su Yoga Degi Thoramadu Dasaruk Yake. Health Minister L. Jentrakumar na haikivada Puning Wakal Santi Oina Laivada Yoga na Asoba Mating Ama Pangi, Miyabigi Haksang Fana Lairagasu, Wakal Santi Oidrabadi Karishukana De. Hojikti Miyoiva Kudingda Yoga Gi Kanavasi Khanarpa Hore. State asigisu Ayush Department asi Tokhaina Laiva Kuidriba Ama Oivanina,
masigi tonganba budget ama thamnaba Chief Minister gi pungning singsinki. Good health. Adunani aduna Majila Yuga President Prime Minister Chimokada Kumya Kiri Trust to improve focus on good health for all health. We couldn't not say we good neither who would not say good health like it only in Sri Hadidi, but we should propaganda not only India man doctor na driver se bisugini teman-teman datang cakap jadi kita boleh tekan safe for the Prime Minister Sri Modi ji is well accepted everywhere. Chief guest oina saruk yakiva Chief Minister N Virena haksang phana thambai busi yamna tangai phade masida afawa wakal su lehen batai. Prime Minister Modi na hokdokhiba yoga gi sajel asi UN gi General Assembly na munna khanarba matungda June 18 asi malem gi oina International Day of Yoga haina palan tawduna lakli masimak Bharat ki praja ama oina yamna sauthokchaningai ni haksang amadi wakal ani asi punna chatmina batai yoga gi kanabasi miyamna pamnarak le haiki University Jeevan Himapeti minds of our minds ama wakal wala Pungin hawak mo sa mga masina kayo kain hidalay minum si hidalay thosal iri minum begin mind sila not hazal concentrate or kind peace from the young hazal concentrate or ni kana ni kana ni mana we will get like and the greediness nature normally Ishwana Pirpa Ishwana Kamama Polipo had the Wakhan of the Ayagi Tondo was a little as it is Samas peaceful. Nambul Torel ge mosilak liba fiba masibu kannanaba Manipur Sarkar na paikalakpa thorang amagi makhada Directorate of Environment na paikaliba Rejuvenation and Conservation ge thabak sing ngasi Chief Minister N Virena hakthengna na yengshin krai. CAF and PD Minister Karam Shyam, Agriculture Minister V Hankhalian yauna Sarkar ge official kyasu yengshin baduda saruk yaki. Maharani thongdage Kaishamthong mapa amadi Pisumthong yoromdai fawba Chief Minister na lusingba kangbu aduna chatuna yengshin ki. Khongchat aduda Chief Minister N Virena project asi chaurakna lupa crore Marifutratret lakh humdrani thoirom sangna paihat khibani iroi sembadage horaga mongsangai fawbada Lairiba Turel gi saruk asida thadarakliba fata hudi sing asi pipe amada purga mongsangai da treatment plan ama semduna afava ising oina loktak ta tahangani ahan bigi oina Turel asi sengdokpagi thabak hobani aduga pipeline gina agency amada sinagadabani haike ising ji polluted oireba adagi garbage mayam paisa leba mayam ja aduna garbage sing ji hujikti home door to door collection ji Imphal municipality na yum da changaga garbage loba horani so that maram di Turel da kari lambi lang thokna ba then second point da hojiki sigi Nambul special project si masigi sina khoi a iroi sembada gi torkanda nakan da sigi Turel sigi nakan da pipe tinga kani khoi pipe sitting da lekai da gi tholoi ba storage gi aduguma phattaba kano singse pipe sida tahalani ba Turel da tahaloi ba aduga pipe si ada kano babo pudori khoina moksangai ba Moksangai da madai da treatment plan ama khoi sagadori madugi treatment plan da treat tawruba matung da pure water oina lokta ka ta kina bagi madugi scheme duni aduna is a fast phase ni Nambul gi se aduna mayam da so ina appeal tawjining base people sing da hoi na ngai langthokpam khotang bam leite budagi tawne hojikti yum da garbage collection su laani aduga yaragadi kondhong da kari da plastic da phajana khawam da hapa ga thamaga Turel da kari da lambi da langthokta bi da ko madumai tawbiyo ina Manipur gi river side ta ba praja sing na maro ina appeal tawni project ama semdana hoksik tongan ba Imphal manungda leiriba ising Turel sing asi molhandana bagi thorang amakhaksu Manipur Sarkarna paikhali hairiba punamak si yengduna su Manipur Sarkarna paikhali ba thorang asi kadai fawba mai pakadagi amasung hairiba Namun Turel gi film amasi karamba matamda hena afaba oigadagi haibadudi yengba tari camera person ibung asnagaloina paudam jariba Nabukuma khagokpam Times of Manipur Imphal Imphal East District ki Khorai Kendra gi manung senba Porongpat ki Premi Khongda Lengak asigi Water Resources Department a paikaliba thabak asi mong marin tadre
quality control tawduna thabak sudre maramaduna nauna amuk hana quality leina thabak sunabgidamak suram liba thabak sing adu hayengdagi JCB sijanaduna thugairagani haina kurai kendrage MLA L Susindrona asawmagaloina fongdokre Hojik Sengat Sagatpagi Thabak Chathariba Premi Khongda Chatuna Yengshinkiba MLA Susindrona Khongset Aduda Loinakiba Paumishingda Wangangladuna Yaskul Kendra Kurai Kendra Amadi Akoibadagi Putharakpa Ising Singi Punfam Ama Oiriva Khong Asi Mamangdasu Niyam Chumna Thabak Suramdabadagi Assembly Fawba Yawnakre Madu Fawda Niyam Chumna Thabak Suramdre Maramaduna Thabak Asibu Yengsiliba SO Amadi Engineer gi Mathakta Matik Chaba Action Lakhotkedabani Haike की प्रजा इचिनाउसिंग पुनमका ngarangdagi hawrkanda akhoi si mati am kotok pa hore aduna nasi ising khara chen mane aduna hayang chitei di akhoi punna excavator tawraga jix dei zamana tawriba construction jingja akhoi pulap totally akhoi loina mu remove tawrani haibaje masi ma haninge na sumba minna uba mafam se sumba de inquiry tawbiyoba si akhoi khitang kha akhoi nungai ge na nungai janeba maramde minna u leirabne ba si tawriba thabak se minna u leirni si praja sin da kana handraba project ne ba Mamni masi praja masi akoi sang na mangai ba mangla ne masi 2000 gi wari na tre masi ada 19 some 19 kharagi mamang da khoi hana gi ipu atomo ngai am chana leiringai matam dagi MLA oibiram ba mahangna MLA oiringai matam dagi masi honarak pa mangla ne ba do ai gi matam da mamphau na re na mayam punama harau na re adu hoji lei film ji kurai ke pun sing tum ta re Tungda MLA Susindrona Masage Lanai Paisa Putoktuna Imphal Turel Maringi Lamlong Thongkhongdagi Salanthong Phawgi Mamang Thangba Torbangi Saruk Singh Retaining Wall Chanbagi Thabak Suriba Mafam Singdasu Chatuna Yengshinke Khongchat Aduda MLA Susindrona Lengaki Mari Lenava Loiseng Singna Matam Chana Thabak Paikhatabana Lanai Sel Putoklaga Semjin Sajinbagi Thabak Chathaduna Leire Haike Tongan tonganba chana thangnaba item kaya araiba mongda khanghanabagi pandamda khuhau sidi khuhong sidi haiba mingthonba home delivery service amangasi ex minister Dr. M Narana hangdokre MS for Tomorrow Chief and Best Pisumthong Oinam Lekai na sinduna for Tomorrow gi proprietor Sapong Kantagi yumda pangthokpa ahanba service hogdokpagi thoramadda UCM gi founder president Sapam Sa Jadumani amadi Federation of Hongmi gi BC Simresu Sarugyaki Proprietor S. Kantana Miamda Afava Chinjak Mahauliva Chinjak Fanganba Pandamda Ahan Boina Home Delivery Service Asi Hogdokpani Miamna Apamba Chanava Item Sing Ahongba Mongda Fangangani Haike Thoramdu the Saruyakiva ex Minister Dr. M. Narana Haikivada Subagi Hainavi Lerakpasi Yamna Fai Chana Thangnava Item Sing Lapna Satuna Leirubagim Hota Afava Ahauba Makalgi Chinjak Sing Fanganbasi Yamna Fai Haike This is a business now. To employ yourself, self-employed tawbagi aduga, self-earning gi means samadum lai. Ruziki report to the sumla naiwari sabadasu. Gari ahum service to thingok thinjin torpo sida. Demand ji hengalak na uziksi tangai phadana home delivery sida mi manga tara kunsi. Athubada thakhar sigi manunda employee tawbo oithokani si moi ure e because there is a great demand in the market. Si ekwena sagi Kuigi laibak semjabaydi manung dilaktarado. Prajamiyamna awana tarakpa fampham thokpa sakthung phanglaktaba matamda yengsinaba MLA si lairibani aduga khurai kendra gi oina tha taruk ki seng phangde haibasi mari leinaba minister da hanna karak haijakraba laikhrabani CAFNPD minister na media da hero saduna fajanaba pangangda ngangba si tawhaningde hainasu khurai kendra gi MLA L Susindrona haikre ngasi MLA gi mayumda pangthokiba pawmi singa unaba amada MLA L Susindrona makatana haiki transport contractor na seng puraklaga cheng adu miyamda yengadabani hariba wafam asi masana aduma khangduna lairiba wafam ni adubu hariba transport contractor aduna cheng adu puraktrabadi matau karamna cheng adu praja singda fanganba ngamgadoribano asigumba kya asi mari leinaba minister na yengshindana leithoklaga BJP amadi masiga saminariba MLA minister singi marakta nungsinadana singsep thaduna kuraki ina lai saba asida natana concern minister na central leader singda complaint tawbaduna maram oiraga Manipur lenga ki image soan bani haike transport conductor se kanana khanbano MLA na khanbra transport conductor sina poraga chieng si yen gadurimni se masana khangdana leirabani transport conductor dinu chieng do poroktra kamai chieng phangadoino masima masana bhabta un thopuni January ki tang anida All Manipur Newspaper Sale and Distributor Association ki program pong tawu matamda Honorable Chief Minister adagi Sri S. Rajan Singh akhoi planning ki
Honorable Minister Sri Karam Sam aduga isa yauna sumba program si tawbu matanda masamana lauthomabaneba khurai kendra sumba chengi awat pa leroi loinu mu pihalani na MLA oina leisi kaidaboino sumba awa pa mayam na phangdaba mayam singsi yengchanaba ne MLA oina leini aduna hairiba khurai kendra gi tha taruki cheng phangde habje masi monda su hana yam toina hai khiba lere media gi mamang de hero oina ba adagi media mamangda phajana ba pangang ngang bosi ngang haningde lokjana triparty na BJP gi marakta leinari ba relation se thugaina bo hona birakano haibase aroi boina masim tang appeal tawjage Hojik paugi maraktan aten babre matang nominasi Manipur ki ahanba 24/7 cab service oriba lamjingba cab service na miyang seba da lejari apamba service khanbiyu economic rate rupees 15 per kilometer standard rate rupees 25 per kilometer luxury rate rupees 55 per kilometer with base fare of rupees 40 Manipur ki district singi maruoina Senapati Ukhrul Churchanpur Kakching More Chandela Chingba Singh Chananabagisu ataba mamalda book to wiba yaragani. Manipur gi mapan gi lamsing haibadi Guwahati, Shillong, Dimapur, Silchar na chingba sing chananabagisu book to biyu loina na luhongba amadi atopa thabak thorom ki damakta su akhanaba discount pizari. Hena kupa marol ki damak contact to biyu aikoi gi contact number 1800102795 natraga 8794613154 ꯑꯩꯈꯣꯏꯒꯤ website www.lamjingbatomtv.com Hello. Hello. Pakhong ama chalake. Chalune. Chahi amagi plan tawge haradi. Oh, phau pambi thabiyo. Okay. Chahi taragi plan tawge haradi. U pambi thabiyo. Chahi chamagi plan di. Ichabu afaba school da mahai tamhanbiyo. Icha kaina afaba school haidi. Lanai coaching tawbugi awaba lehendaba school du da dum changnai coaching tohonba. Mama paga chamana na warak watembi ba. Gym, aerobic, dance, football, thangta. Mamang da 12 exam ki topper su putokhraba. Khwaidagi chawba, nanba, khwaidagi phaba school. Last pakhong. Kari school no. Slopeland Public School Khongjom chumabra. Chumme yam khangi ko. Yes, only Slopeland Public School Khongjom. I'm a student of COMET. COMET's teaching techniques and tips for exam were very helpful. The teachers are very supportive, which inspired me to do well in my exam. I want to thank COMET for guiding me and supporting me throughout my preparation for the exam. In my opinion, COMET is the best coaching center. Pabiyu, Nainabiyu, Tanabiyu, Lamjingba Times. Makhal Mathelgi Khudol, Maru Oiba Pau, local, national, international, Sanabungi Paugdam, Mahiro Singinamak, Maitai Mayekda, Akanana, Mapung Faraba Paung Singba, Lamjingba Times, Lamjingba Times. Isa Isagi Pau set Hadariba Hawker Singda Haibiraga, Lobi Yaragani. Breaking Matunda Makataba Paung Pijari. Ngasi malam gi atai mafam singda Harmony and Peace haiba pandam da pangthok na bagum mangarak suba International Yoga Day lisingani taramapan gi thoram landam asige tongan ba mafam singda lup kya na sinduna pangthok na krai Manipur University na sinduna University asida su ngasi mangarak suba International Day of Yoga gi thoram pangthok re thoram aduda saruk yakiba University asige Administrator Journal Singna Manipur da aihak matam sangna leijarak le lamdam sigi punsirol asi yamna thak wangba punsirol ama oirak le Lamdam sigi sanaro sing amadi artist kaya na malem da lepak sigi mingset kaya purak pasina aikhoina Manipur gi damak yamna saukthokpa phawi isagi haksang nungai ta bakharana maram oiraga aihak share da famlaga thabak tawba phawba ngamkhidaba tangkak yaukhi adubu tha taruklom yoga practice tawraba matung dagide normal life ta hanjilaktuna ngasidi isada leramba nungai ta basing tapna tapna mangkhi aduna aihak na thajai madudi yoga masana si afaba mani India Tourism Imphal, Ministry of Tourism,
Government of India amadi Business Excellence Group anina sinduna ngasi mangarak suba International Yoga Day gi thorom Langai Village ta pangthokre. Thorom aduda mafum adugi khunja sing yauna mioi shanirom saruk yake. Thorom aduga mari lenena back ki member KV Pangambamna yoga na mioi bagi punshida kanaba kya piri haike. To operator and BG Business Excellence Group. Sila ko sahi mga raksuwa phagi function ne. Adam masih aku nak sahi khuding so dom pasal mathum so dom sahi khuding so dom taune hai na aku nak dom thamjare. Adu masih PCB ki bapam khuding makta masih loin nabo yamna popular or ba amane aduga yoga ki se aku na yamna mamang da yamna important uram da ba. Hajik nomo ki mi mayam sina help si consult tor matung da awareness mayam ma khak le re. Aduna yoga asida khwadi ki best exercise amane hai na PCB ki mapam yam da loin nabo simi amakhanar bani. Thank you. Mangarak Suba International Yoga Day gi thorom Patanjali Yoga Center Chingmairong Indian Oil Corporation Limited amadi Bharat Vikas Parishad na su sinduna Chingmairong da leiba S Shyama Devi Town Hall da su pangthokre. Group Center CRPF Langjing na su sinduna Mangarak Suba International Yoga Day gi thorom Langjing da leiba CRPF ki kem manung da pangthokhe. Thorom aduda Group Center CRPF Langjing gi DIG El Lokendra amadi atai makok thongbo officer sing yauna personnel chamangarom na saruk yake. Lamsang BJP Mandal amadi Patsoi da leiba mangasuba JNK Rifles anina khusamnaduna Lamsang Kendra gi manung chanba Thaurijam Maning Laikai Community Hall dasu International Yoga Day palan thorom pangthokre. Lamdamadong gi mioi sa kayana saruk yaduna pangthokiba thorom aduda Kendra gi MLA S Rajena mioi bagi pungning wakhal ingna leiba ngamnaba ngasi International Yoga Day asi pangthokpani haike. Aikoi hingbada darkar oise aikoi hachang phaba nada yektaba shanti oina leiba amadi warta padana leiraba kanda da aikoi mioi bane magi mahau hangadori bani aduna masigumba mayam singase porangna bhona bada aikoi tamaki apulbagi wakhlon adugumba changsin minaba darkar oi aibadu ni aikoi ngasi thamningiba. Directorate of Ayush Scheme Injang Makhada Health and Wellness Center wabagai na sinduna Yoga for Harmony and Peace haiba team da Mangarak Suba International Yoga Day palan thorom pangthokre. Tongan ba kanglup khaidoktuna awang wabagai community hall da akhangai singna yoga asan kaya takpi tambi khiba thorom aduda saruk yaraduna Imphal West ki Chief Medical Officer Dr. H Kulana yoga na mioi bagi wakal amadi haksang nungai na thambada mateng oibida natana haksang gi anaba kya dagi ngakthokpa ngammi. Masina maram oiraga malem pumbada yoga gi numit palan taunabugum Imphal West ki oinasu ngasi wabagai gi Health and Wellness Center asida pangthokpani haike. Manipuri ki oina Imphal West District ta awang wabagai gi Health and Wellness Center haiba pam sida pangthok sabani hariba function asida akoi gi ai samak district nodal officer state ki program officer sing mayam saubiri loina laikai gi akhang ahi amadi akoi gi yoga bu thawai yaujaba kambu mayam pullaga akoina thoram se pangthok sabani. Nakalamaromda BJP Hangang Mandal na sinduna Luang Sangbam Makhalekai dalaiba the North Imphal Sporting Union Community Hall da Malemgi Yoga Numit palan tauke. Yoga with Gurus haiba team da pangthokiba thorom aduda social worker and hiainu BJP Hangang Mandal gi President KH Jila BJP Hangang Mahila Morcha gi President W Bormani Devi Imphal East ki Adyaksha P Bimola Jila Parishad Member L Olen Kumar amadi Luang Sangbam Gram Panchayat ki Pradhan S Angongna athoiba mithungnen sing oina saruk yake. Thorom aduda saruk yakiba mioi singda yoga asan kya masu takpi tambiki. Directorate of Education S na sinduna Imphal gi Sai Complex da leiba new multi-purpose hall da mangasuba International Day of Yoga 2018 gi palan thorom pangthokhi. Lamdam asida leiriba tongan ba school sing dagi lakpa mahiroi 1,000 henbana saruk yakiba ngasi gi thorom aduda President ki warol pireduna Directorate of Education S ki Director TH Kiran Kumar IAS na isa gi khangnatana samas ki yauna Kanarava kya piriba yoga masana sibu mapung fana sakhona bahona riba school sing amadi lekai gi club singbu sarkar gi maikai degi pangba yaba mateng panggani haina phongdoke.
isagi hakjangki sikungki practice tawda kana ko yang korakani ki national level da competition tawa sumaina yoga practice padana tawa school sindo apoda despiro competition ni matamda ko hajar Ministry of Ayush Government of India ki minyang makhada ngasi International Yoga Day ki thorom Slopeland Public School da su pangthokhe thorom adu da school adu ki oza amade mairoi singna saruk yakhe Malem gi mafam punamakta pangthokna bagum STC BSF Churchanpur da su Yoga for Heart Stay Healthy haiva team da personal sahum yankai henbana saruk yaduna pangthokre Thoramadu IG STC BSF Sri IK Mehta Center adugi officers sing subordinate officers amadi staff sing Kendra Vidyalaya Sisipur First IRV gi personnel sing amasung Simte Youth Organization Sisipur gi miyoi sing saruk yake RK Sanatombi Devi Vidyalaya Jirivam gi holder Krida Bharati Manipur Jirivam na sinduna amadi Jirivam Higher Secondary School gi holder Mangarak Suba International Yoga Day ki palan thoram pangthokre RK Sanatombi Devi Vidyalaya Hall da pangthokiba thoram aduda miyoi chamayang khairomna saruk yaduna pangthokhe aduga JHS School gi Hall da pangthokiba aduda NCC Cadet yang khairomna saruk yakhe Bharat Swabiman Trust amadi Patanjali Committee Imphal East amasung Tuba Bharat Manipur na susinduna ngasi mangarak suba International Yoga Day lamlai kendri manung senba Laisang Kongda Pangtokhe Thormaduda Miyoi Sahum Romna Saruk Yakhe Ngasi Lebak asigi mafam punamakta pangthokliba International Yoga Day thorom Manipur gi border town Moria da leiba Integrated Checkpost ICP da Department of Border Management Ministry of Home Affairs ki makhada mangarak suba International Yoga Day palan thorom pangthokre Hariba International Yoga Numit asida ICP asigi manager Robin Gangte amadi Nipum doi suba Assam Rifles ke Major Rajiv Kumar su saruk yakhibaga loinena makoina lusingduna thoram masibu mafung fan ki amadi ICP asida mathau toriba tongan ba department singi miyoi sing yauna Nipum doi suba Assam Rifles ki personnel kaya amasu yoga sida punne saruk yaduna pangthokhe All Manipur Students Union MSU na sinduna ngasi MSU ki head office da Winning Our Struggle Scholarship lisingani taramapanda yumpham oiba award distribution ceremony ama pangthokre award distribution ceremony asida kosem na loba class 12 ki exam da mark wangna pass tawrkraba arts amadi science da CC Higher Secondary School gi mahiroi Basaspati Mayum Roshan Sharma amadi arts da Asom Rasojit Singh da PK thoram aduga mari lenana MSU gi president Peter Lystrom na MSU gi Maikai da gi scholarship pibagi thoram asi sahi asidagi ahan boina hogdokpani makha tarak pasai sing da su pigani maroina lairikta thawai yauba satra khaktanatana leibak ki damak contribution tawbiba amadi imung manungna wana honajariba satra singi mateng oina bagi damak scholarship asi pijabani haina phongdokhe activity moina thabak thorom pangthokpa thau thorom yauba thau thorom thawai loba adugumba mairoi sing plus ta haiba mairoi sing ado imung manung da di lair boy jaraga masana ngamjana ba tala subunu ma tan jaraga adugumba hingna ba honariba hasung asugumba polum mayam su puriba laiba ki damsu khaliba aduga merit chu laijaba adugumba mairoi sing dagi khangat laga adugumba haiba ngasigi scholarship se pibani nungyo ba famdi winning our struggle na khoni ming thonjai se akoina Mahirosing the youth sings da Ahogi Piraga Tona sings a Pira Matunda Hogi merit Oibatanatana Hogi Makatara Afava Tavok Tobada Natra Haga Hogi activism Moina Hoi Tok Torumba Sing Torok Nabagi Pandamda Asigunova Haiba Kuna Merit Scholarship Award winning our struggle scholarship Pijavani Emsudamsa JSC of M2 and MGO Gimihut Singa Thasagi Kunturki Nungtil Pumari Taba Matamda Chief Minister and Virenga Mahake Office Chamber the Unana Babaton Taukre Chief Minister ga Unabadu da Taret Suba Central Pay Yauna JSC na Tanduna Lakpa Point Kunito Yauba Dimanadu Gimatang da Kanagani Hairi Paradise Club Wangkai Gi Humpumunga Suba Mapukumon Palan Thoram Ngasi Club Asigi Ground da Pangthokre Yaskul Kendro ge MLA Thoksom Saita Bratana Chief Guest Oiduna Pangthokiba Thoram Maduda Laikhidraba Club Adugi Lusingba Singi Photo da Hekaleka Tamduna Amadi Kudol Pot Pibana Mapungoiba Saktam Oike Thoram Maduda Chief Guest Oikiba MLA Saita Bratana Lamdam Masibo Sakot Maikai da Purakna Bohona Bada Club Singna Ahenba Asobu Thodang Kaya Lahoningi Haike Scout ki
ideology umli jaba mayam gi sebada pam mi na kanano khandok piraga moibu groom tawbiba khoi kaduni adani khoi laikai gi thodo wathok su jam chumi chumbada khoi gi laikai amagi club amagi thogdang je laikai chakholan ba amasung samaj chakholan ma je club ki am chawa thogdang ni haibadi club ki khoi laikai di semgol grassroots level dagi semgol lakpada ka sai angang ama kyam phan sige haibadi pauta karamba line chalan sige magi talent myam do khoina thidokbiba khandokbiba aduga madugi track to khoi groom tawbiba se club amagi am chawa thogdang ni hainai thamjage Cultural Directorate and Rava Hosong Autonomous Council Ragna Sinduna Ngarang Assam gi Gwalpara da leiba Rangjuli da pangthokiba Kola Guru Vishnu Rava lekhidabage Yankai Suba that anniversary gamari lenana Assam gi Chief Minister Sarbananda Sonowal na Vishnu Rava Award lisingani taramapan lanthokre Arts, Literature, Culture, Sports kilam da saknai raba myai nipan da award adu khusinake Award fangkiba sing adu gi manungda Hozai gi Amtola Khuldage Maitai Nupi Kumari Laitonjam Event Pisak Devi Yauri Mahak Manipur Lengakna Kumja Lisingamaga Chamapan Marifutra da Tombi Devi Gold Medal Amadi Kumja Lisingamaga Chamapan Marifutra Nipandana Manipur Sahitya Parishat Gold Medal Piduna Ikai Kumnakraba Misakni Ngarang numidang wairam Border Town More da leiba Police IB Conference Hall da Miam Ginumit Thoram Technopol District ki More Police na susinduna pangthokre Technopol District ke SP TH Vikramjit, ASP KH Robinson, SDPO Binoy Songtham, CDO Moregi DSP TH Thomas Yauna, Thoram Masigi, Maroi Basing Oike. Amade, Tongan ba Moreda Leriba Community Leaders, Maira Paibi Government Officials Singsu Sarukyake. Sarukyaki ba Tongan ba Leaders Singna, Matam Keadage, Lamdam Masida, Tengnariba, Lambi da Traffic Jam Toina Tokpa, Mai Marang Kaina Fang Dabage. Awaba Amadi More Hospital da award pa kya leriba sugi matang da akhanaba midyeng changnaba wafam sing thamki Fayeng Gram Panchayat Amadi State Institute of Rural Development Porompat Imphal isna punna sinduna cashless digital transaction haiba hiram sida numit humni sathagadaba transaction training course ama mafam ahum haibadi Fayeng Sava Lekai Community Hall Fayeng Awang Lekai Cultural Hall Amadi Fayeng Makha Lekai Community Hall da hongdokre Training course aduda lamdam adongi mioi tarani thoi lomna saruk yaki haina ngarang pau da haikiba adu mioi chama kun romna saruk yaki haigedabani Hojik pau gi marakthana ten babre amatanga lugjari University Visakhapatnam da BSc Nursing amadi MSc Nursing in NPCC gi damak female candidate singna admission to bibi yaragani campus manung da masagi hospital leizaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing da admission fanglaba mahiroi singda tha khuding gi stipend oina lupa lising tara fangani tuition fee structure BSc rupees 30,000 per year Food and accommodation rupees 45,000 per year. First to 4th year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 60% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara, phone number 60090622261, Natraga 87940262277. Manipur के अहानबा private satellite channel Tom TV Times of Manipur cable TV service अथुब मतमदा हौजरगनी लमजिंग ग्रुप की यूनिट अमा ओरिबा Tom TV cable networking service की distributor खरसु पामजे हेना कुपमरोल की दमक नागामापाल रिम्स रोड निटाइनंद टेंपल मनाक्ता लैबा लमजिंग ग्रुप की corporate building नत्रगा इखुगी मोबाइल नंबर 8132089758 असिदा कांटेक्ट तौबिरउ तोंगचाबासी मांगहनबिगनु Break matungda mayam taram nuksari hojikta phangba pawda Reserve Bank of India RBI gi Chief General Manager T Kerala na thokiba cherol amana lengak mari leinana sel kaithokpa thinglamba adu ngasidagi lokthokre hiram asiga mari leinana Manipur gi Chief Secretary Dr. J Suresh Babu da ai bacherol ama piraktuna khangal lakhre makata ba pawda Bihar da kangna sandorokpa leina na maram oiraga sikhiba migi masing samaga humpu mathoi sukre Center amadi state lengakna ahenba mityeng changlabasu hojik laina asina maram oiraga Bihar gi tongan ba hospital singda miyoi samagi mathakta laikanari
ngasi ayuk pung taruk lom taba matamda New Delhi gi Kalindi Kunz Metro Station manakta leiba furniture market ama khanghogdana mai chalakre khudakta Delhi Fire Service na fire tender taratret season aduna mai kanbagi thabak sathaki laibok fabadage tawdok aduda mioi amata asopan yaukide Arunachal Pradesh na kumsing lishingani kunmari da National Games ki yumbu oiduna pangthoklagani haina Sports and Youth Affairs Minister Mama Natungna Fongdokre Sports ki scheme sing matik sana paikhanaba department ki makok thongba singa punna mifamda wangalanduna Minister Mama Natungna Arunachal Pradesh na kumsing lishingani kunda North East Youth Festival aduga kumsing lishingani kunithoidana Khelo India Youth Games ki yumbusu oigani haina mahangna makhata ke Mahangna hai pangthokadoriba games sing asi sengbat sagatpagi thabakta center na mateng pangani stadium sing sabagi thabak mikhal na maram oiraga lepluba adu sangadaba senthang thadaduna matam chana loisinaba center da haikre government na tongan ba department ki mioi sing yauba team ama semduna hojik paikhaliba thabak sing asi kupna yengsin hangani haina phongdokhi Asam Gana Parishad ke Kangbu amana Prime Minister Narendra Modi ga New Delhi da unaduna state ka mari lenaba issue singi matang da watana kre AGP ki Kangbu adu Assam ge Agriculture Minister Atul Bora Nalusingki aduga Rajya Sabha ge MP Biren Baisha Assam ge IT and Water Resources Minister Kesaf Mahanta amadi Food and Civil Supplies Minister Fani Busan Chaudhry na singba sing sharuk yakhe Prime Minister Unava aduda Hana Union Health and Family Welfare Minister Oiramba hojikna Bharatiya Janata Party ge Working President Oiriba JP Nadda su saruk yakhe AGP ge Kangbu aduna Union Home Minister Amit Shah ga su unakhe panbayabadi Assam Gana Parishad asi Assam gi BJP na lusingba sungsinaba lenga ki mapang oibani Union Law Minister Ravi Shankar Prasad ngasi Lok Sabha mifamda sayunaduna lakpa triple talak bill puthokre adubo Congress ki MP Shashi Tharoor na India ke constitution da piriba warol paladuna bill adubo kan yetke India government na bill asi haukiba sahi khara asida pass tongnaba kan honaduna lakpane bill asi mamangi parliament mifamda su kayarak puthokre adubo Rajya Sabha da India na yamdabana maram oiraga panduna leirakpane Union Cabinet na January 10 da ayaba pikibagi matung ina Muslim Women Protection of Rights and Marriage Ordinance 2018 gi makhada hojiki oina talak haina ahumlak hairaga kaina ba si aina yadaba chairak phangba yaba ama oina chatnari adumakpo parliament ta pass tawduna law oina chatnabadi natri hojing ase phongkhiba Manipuri pause singi maruiba pawmu puna yengminase Lamjingba Times Akhanaba Thoksel Paikhatle Nong Manini gi manungdadi RBI gi athingba leiraroi CM Silchar gi Manipur Bhawan sanabagi lammang khiba yabagi fibamda leire Nongmaising tourist spot oina sengbalagani Syam Kumar Arm Court ki khulai mangbagi case Mara leibasing phaba ngamdaba NIA na yengsilagani ICP fibam yengsinbada pendaba phongdokre Cultural University sabagi wafam leikhai tadrabadi athingba thamlagani Sangai Express Laingang manungda phanggi muknaba leite overdraft koklagani and viren Central Tax Year lupa crore sahunga manga thadorakle Tamenglong khongsang lambi semba horagani Public Discourse pangthokre Nomai sing da pamlo uba lamai thaba thingle Poknafam Miyamgi numita amadi Hills Leaders Day pangthokre RBI na athingba thamlakhibadu athuba matamda handokigani haibagi thajabalai Chief Minister Manipur University gi thabakta ayetpa piraktanaba journal singana mutada khangankre Global Furniture Brand Hatil gi showroom Imphal da hangdokre Fibam soklaba Manipur gi sel thumgi matangda khana nainabagi mifam pangthokre Sana Leibak Chief Minister na miyoi lising amaga chamanga rom unaduna wakat chawnga ga tara takre Lainga ki sel kaithokpagi athingba athuba matamda lokthokhragani CM Masini ekhogi Imphal City lambi da thadokpa san faramba IMC ki thabak lekre Integrated Check Post Commerce Secretary Anup Wadhawanas yengkre Portfolio hanjindaba center gi luchingba singna laurakpa firak ki matung ingani nongthongbam biren Gari accident ta san ahum sire Naharol gi thodang Union Finance Minister na open market borrowing oina lupa crore chamri prirakle
Central Tax Year Lupa Crore Chahumga Mangasu Fanglagani, RBI gi athingba lauthokragani Chief Minister. Fattaba politics na financial crisis thorakpagi maru oiba maramni Chinglen Maisnam. Miyamgi numita Thobal SP na thazaba pikiba matung ina yamlaba yu fagatkhre. Sarkar paiminariba singi manungda rajniti gi yengthina ba amadi power munaba amata leite. CM Huyen Lan Pau overdraft tare haiduna RBI na thamlakhiba athingba athubada lauthokragani Chief Minister. Mikhalga mari leinaba Pau chada nimfu michang mikhai naiba mawongda phongki report. Ijel Express Tha ahum lepluraba miyamgi numit Hill Leaders Day pangthokre. Overdraft koklagani nonggi ising manghandanaba thabak paikhatnaba fund sanction tawrakle CM. State ki BJP government laidi makhaidi state government ki employee singna 7 pay gi mangdi mangbirunu Sotin Kumar. Iraiba project sing paikhatnaba donor ministry na lupa crore chamaga humbutara tarukka lakh nimfu humdoi ayaba pirakle. Chungsinna balenga kasida power tashal amata leite lenga ki overdraft nong manini da koklagani CM. Drug ki mayokta ahong ba purak na bahonagani. Aroibada moriba pawmukana fangbigani. Pungning fathabang amlabadata santi lakani yoga asana miyoibagi pungning wakal animak fathabang amadi sengdokpang ami haina Governor Dr. Nazma Heptulana miyamna paujel pikre. State asigi selthumda overdraft tarambadu zero balance oire thabak hapada athingba leramba adu lauthoknaba cabinet na khanaragani haina Chief Minister N Birena phongdokre. Premi Kongi Thabak Quality Laina Sunanabagidamak Suram Liba Thabak Singadu Hayengdagi JCB Sijanaduna Tugairagani Haina Kurai Kendrogi MLA El Susindrona Asau Bugaloin and High Cray. Hosiko in the Matang Sida Manipuri Paulo Jere Times of Manipur News in Biribasing Bomkana Kurum Jere.